ꯃꯃꯥꯡꯗ ꯊꯥꯒꯠꯆꯈꯤꯕ ꯕꯥꯒꯤ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯈꯥ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯕꯤꯗ꯭ꯔꯤꯕ ꯂꯩꯔꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯋꯥꯔꯤ ꯃꯈꯥ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯒꯨꯔꯨꯁ꯭ꯋꯥꯃꯤꯅ, ꯅꯪ ꯍꯧꯖꯤꯛ ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯕ꯭ꯔꯥ? ꯔꯣꯅꯤꯅ ꯃꯥꯒꯤ ꯒꯨꯔꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯒꯨꯔꯨꯗ ꯍꯪꯈꯤ, ꯀꯔꯝꯕ ꯀꯥꯟꯗ ꯑꯩꯕꯨ ꯇ꯭ꯔꯦꯅꯤꯡ ꯇꯧꯈꯤꯕ ꯂꯩꯈꯤꯕꯒꯦ? ꯃꯗꯨꯗꯒꯤ ꯒꯨꯔꯨꯁ꯭ꯋꯥꯃꯤꯅ ꯔꯣꯅꯤꯗ ꯃꯈꯨꯠ ꯊꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯔꯣꯅꯤꯅ ꯒꯨꯔꯨꯁ꯭ꯋꯥꯃꯤꯅ ꯊꯥꯔꯛꯂꯤꯕ ꯈꯨꯠꯊꯥꯁꯤꯡ ꯑꯗꯨ ꯉꯥꯛꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯔꯣꯅꯤꯅ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇ꯭ꯔꯦꯅꯤꯡꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯒꯨꯔꯨꯁ꯭ꯋꯥꯃꯤꯅ, ꯇ꯭ꯔꯦꯅꯤꯡꯗꯤ ꯅꯪꯅ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯧꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯔꯣꯅꯤꯅ ꯃꯍꯥꯛ ꯂꯥꯜꯂꯦ ꯈꯪꯂꯛꯇꯨꯅ ꯃꯥꯒꯤ ꯒꯨꯔꯨꯁ꯭ꯋꯥꯃꯤꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯒꯨꯔꯨꯁ꯭ꯋꯥꯃꯤꯕꯨ ꯔꯣꯅꯤꯅ ꯀꯣꯟꯁꯤꯟꯖꯈꯤ꯫ ꯒꯨꯔꯨꯁ꯭ꯋꯥꯃꯤꯅ ꯃꯥꯒꯤ ꯑꯈꯪꯕ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯔꯣꯅꯤꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯔꯣꯅꯤ ꯒꯨꯔꯨꯁ꯭ꯋꯥꯃꯤꯒꯤ ꯃꯃꯥꯡꯗ ꯑꯦꯀꯥꯗꯃꯤ ꯑꯗꯨꯒꯤ ꯇ꯭ꯔꯦꯅꯤꯁꯤꯡ ꯑꯗꯨꯒ ꯐꯥꯏꯠ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯥꯘꯕꯅ ꯔꯣꯅꯤꯕꯨ ꯌꯥꯝꯅ ꯍꯩ ꯍꯥꯏꯈꯤ꯫ ꯔꯣꯅꯤꯅ, "ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯔ" ꯍꯥꯏꯈꯤ꯫ ꯔꯥꯘꯕꯅ, "ꯁꯥꯔ ꯀꯧꯒꯅꯨ, ꯔꯥꯘꯕ ꯑꯗꯨꯝ ꯀꯧꯔꯛꯎ꯫ ꯀꯟꯅ ꯍꯣꯠꯅꯧ, ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯩꯅ ꯅꯪꯕꯨ ꯕꯦꯡꯀꯣꯛꯇ ꯀꯧꯔꯛꯀꯅꯤ." ꯔꯣꯅꯤꯅ, "ꯑꯁꯦꯡꯕꯒꯤꯔꯥ?" ꯔꯥꯘꯕꯅ, "ꯃꯥꯅꯦ, ꯑꯁꯦꯡꯕꯒꯤꯅꯦ" ꯍꯥꯏꯔꯝꯂꯒ ꯔꯥꯘꯕ ꯆꯠꯈꯤ꯫ ꯔꯣꯅꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯔꯣꯅꯤꯅ ꯒꯨꯔꯨꯁ꯭ꯋꯥꯃꯤꯗ ꯇꯧꯕꯤꯃꯜ ꯈꯪꯕꯁꯨ ꯎꯠꯈꯤ, ꯑꯗꯨꯒ ꯒꯨꯔꯨꯁ꯭ꯋꯥꯃꯤꯅ ꯔꯣꯅꯤꯕꯨ ꯆꯦꯠꯅ ꯀꯣꯟꯕꯤꯈꯤ꯫ ꯔꯣꯅꯤ ꯃꯥꯒꯤ ꯒꯨꯔꯨꯒꯤ ꯈꯨꯗꯣꯜ ꯑꯃ ꯄꯤꯒꯦ ꯈꯟꯗꯨꯅ ꯐꯤ ꯑꯃ ꯂꯩꯗꯨꯅ ꯐꯤ ꯑꯗꯨ ꯁꯤꯌꯥꯗ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ꯫ ꯁꯤꯌꯥꯅ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯈꯤ꯫ ꯔꯣꯅꯤꯅ ꯐꯤ ꯑꯗꯨ ꯁꯨꯕꯨꯗ ꯄꯥꯏꯍꯜꯂꯒ ꯂꯩꯔꯤꯉꯩꯗ ꯁꯣꯝꯗꯅ ꯁꯤꯌꯥꯒꯤ ꯃꯄꯥ ꯑꯗꯨ ꯁꯥꯟꯅꯄꯣꯠ ꯌꯣꯜꯂꯤꯕ ꯃꯤ ꯑꯗꯨꯗꯒꯤ ꯇꯥꯠ ꯇꯧꯗꯨꯅ ꯁꯥꯟꯅꯄꯣꯠ ꯂꯧꯔꯝꯃꯤ꯫ ꯄꯤꯄꯤ ꯈꯨꯔꯥꯅꯥ ꯑꯗꯨ ꯍꯔꯤꯁꯅ ꯎꯔꯕꯗ ꯔꯣꯅꯤꯗ ꯍꯥꯏꯈꯤ, "ꯔꯣꯅꯤ, ꯅꯍꯥꯟꯒꯤ ꯑꯐꯥꯎꯕ ꯅꯨꯄꯥꯗꯣ ꯑꯥꯗ ꯂꯩꯔꯤ." ꯁꯤꯌꯥꯅ ꯃꯥꯒꯤ ꯗꯦꯗꯤ ꯑꯗꯨ ꯎꯔꯕꯗ, "ꯗꯦꯗ" ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯁꯤꯌꯥ ꯃꯥꯒꯤ ꯗꯦꯗꯅ ꯎꯔꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯔꯣꯅꯤꯅ, "ꯑꯁꯤ ꯅꯪꯒꯤ ꯗꯦꯗꯂꯣ?" ꯁꯤꯌꯥꯅ, ꯃꯥꯅꯦ." ꯔꯣꯅꯤꯅ ꯑꯣꯇꯣ ꯑꯃ ꯐꯥꯗꯨꯅ ꯁꯤꯌꯥꯕꯨ ꯇꯣꯡꯍꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯤꯌꯥ ꯆꯠꯍꯟꯈꯤ꯫ ꯔꯣꯅꯤ ꯑꯃꯗꯤ ꯍꯔꯤꯁꯅ ꯈꯨꯔꯥꯅꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯔꯤꯁꯅ, "ꯃꯁꯤꯒꯤ ꯊꯥꯔꯗ ꯐ꯭ꯂꯣꯔꯁꯦ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯀꯖꯤꯟꯒꯤ ꯐ꯭ꯂꯣꯔꯅꯤ" ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯅꯕ ꯁꯥꯔꯝꯃꯤ꯫ ꯈꯨꯔꯥꯅꯥꯅ ꯔꯣꯅꯤꯗ, "ꯍꯜꯂꯣ, ꯅꯪꯒꯤ ꯖꯨꯂꯤꯌꯠꯁꯦ ꯀꯥꯏꯗꯅꯣ ꯆꯠꯈ꯭ꯔꯤꯁꯤꯅ? ꯅꯪꯅꯁꯨ ꯑꯩꯁꯦ ꯃꯉꯣꯟꯗ ꯁꯛ ꯈꯪꯍꯟꯕꯗꯤ ꯌꯥꯕꯅꯤꯗ." ꯔꯣꯅꯤꯅ, "ꯍꯣꯏ ꯑꯪꯀꯜ, ꯑꯩ ꯃꯊꯪꯗ ꯑꯣꯏꯅ ꯈꯪꯍꯜꯂꯒꯦ." ꯈꯨꯔꯥꯅꯥꯅ, "ꯌꯨꯗꯤ ꯀꯝꯗꯧꯕ?" ꯔꯣꯅꯤꯅ, "ꯑꯩ ꯌꯨ ꯊꯛꯆꯗ꯭ꯔꯦ ꯑꯪꯀꯜ." ꯈꯨꯔꯥꯅꯥ ꯇꯥꯠ ꯍꯩꯕꯒꯤ ꯍꯧꯅꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪꯅ ꯊꯛꯇ꯭ꯔꯁꯨ ꯑꯩꯒꯤ ꯌꯨ ꯂꯩꯕꯗꯤ ꯌꯥꯏꯗꯅ, ꯅꯠꯇ꯭ꯔꯅꯦ?" ꯑꯁꯨꯝꯅ ꯔꯣꯅꯤ ꯑꯗꯨ ꯅꯝꯐꯨꯗ ꯈꯨꯔꯥꯅꯥꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯈꯨꯔꯥꯅꯥꯅ, "ꯑꯗꯣ ꯅꯪꯒꯤ ꯖꯨꯂꯤꯌꯠꯁꯤꯕꯨ ꯀꯝꯗꯧꯒꯦꯅꯦ? ꯅꯪꯕꯨ ꯃꯉꯣꯟꯗꯒ ꯄꯞꯄꯤꯒ ꯇꯧꯈ꯭ꯔꯕꯣ?" ꯃꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯔꯣꯅꯤ ꯅꯣꯛꯂꯛꯇꯨꯅ, "ꯀꯔꯤꯅꯣ ꯑꯪꯀꯜ, ꯑꯩꯅ ꯃꯉꯣꯟꯗ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ?" ꯈꯨꯔꯥꯅꯥꯅ, "ꯏꯀꯥꯏꯒꯅꯨꯗ, ꯅꯪꯅ ꯃꯥꯕꯨ ꯀꯤꯁ ꯇꯧꯔꯗꯤ ꯑꯩꯁꯨ ꯍꯔꯥꯎꯕꯤꯒꯦ ꯇꯧꯕꯅꯤꯗ. ꯅꯪꯕꯨ ꯑꯁꯦꯡꯕꯒꯤ ꯇꯧꯗꯕ꯭ꯔꯅꯦ?" ꯔꯣꯅꯤꯅ ꯅꯣꯛꯂꯗꯨꯅ, ꯇꯧꯈ꯭ꯔꯦ" ꯍꯥꯏꯈꯤ꯫ ꯈꯨꯔꯥꯅꯥꯅ, "ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯦ, ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯒꯤ ꯕꯤꯌꯔ 2 ꯂꯩꯕ ꯇꯥꯕ." ꯔꯣꯅꯤꯅ, "ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕꯁꯤ ꯅꯪꯒꯤ ꯕꯣꯔꯅꯤ" ꯍꯥꯏꯗꯨꯅ ꯔꯣꯅꯤꯅ ꯃꯥꯒꯤ ꯊꯕꯥꯛꯇ ꯈꯨꯠ ꯊꯝꯕ ꯑꯗꯨ ꯈꯨꯔꯥꯅꯥꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯔꯥꯅꯥꯅ ꯔꯣꯅꯤꯒꯤ ꯈꯨꯠꯁꯥꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯎꯔꯕꯗ ꯃꯍꯥꯛꯅ ꯈꯪꯈꯤ ꯃꯗꯨꯗꯤ ꯈꯨꯗꯣꯞ ꯑꯗꯨ ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯤꯌꯥꯗ ꯄꯤꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨꯅꯤ ꯍꯥꯏꯕꯗꯨ꯫ ꯔꯣꯅꯤ ꯈꯨꯔꯥꯅꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕꯗꯨ ꯎꯕꯗ ꯔꯣꯅꯤꯅ, "ꯀꯩꯗꯧꯔꯦ ꯑꯪꯀꯜ?" ꯈꯨꯔꯥꯅꯥꯅ, ꯅꯨꯄꯥꯅ ꯅꯨꯄꯤꯒꯤ ꯈꯨꯗꯣꯞ ꯁꯤꯕꯁꯦ ꯗꯥꯎ ꯌꯥꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯒꯦ ꯇꯧꯕꯗ ꯔꯣꯅꯤꯅ ꯃꯈꯨꯠ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯈꯨꯔꯥꯅꯥꯅ, "ꯅꯪꯕꯨ ꯂꯨꯍꯣꯡꯉꯕꯣ, ꯅꯪꯅꯒ ꯈꯨꯗꯣꯞ ꯁꯤꯔꯤꯁꯦ?" ꯔꯣꯅꯤꯅ, "ꯍꯣꯏ ꯍꯥꯏꯕ ꯇꯥꯔꯦ, ꯑꯗꯨꯕꯨ ꯑꯩ ꯅꯣꯡꯃꯇꯁꯨ ꯈꯟꯗ꯭ꯔꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ." ꯈꯨꯔꯥꯅꯥꯅ, "ꯑꯣ, ꯅꯪ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯗ꯭ꯔꯤꯕ?" ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯉꯁꯥꯏ ꯁꯥꯟꯅꯄꯣꯠ ꯌꯣꯜꯍꯧꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯄꯩꯁꯥꯗꯨ ꯄꯤꯔꯝꯃꯨ ꯍꯥꯏꯈꯤ꯫ ꯈꯨꯔꯥꯅꯥꯅ ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯉꯥꯡꯗꯨꯅ ꯇꯥꯟꯊꯣꯛꯈꯤ, ꯑꯗꯨꯒ ꯔꯣꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯈꯤ, "ꯃꯉꯣꯟꯗ ꯀꯤꯍꯟꯕ ꯅꯠꯇꯦꯗ, ꯁꯨꯝ ꯑꯦꯗꯚꯥꯏꯁ ꯇꯧꯕꯅꯤ, ꯁꯨꯝ ꯑꯍꯟ ꯑꯃ ꯑꯣꯏꯕꯒꯤ." ꯔꯣꯅꯤꯅ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ,
ꯑꯗꯨꯕꯨ ꯅꯪꯗꯤ ꯔꯣꯃꯤꯑꯣ ꯖꯨꯂꯤꯌꯠꯀꯤ ꯃꯔꯝꯗ ꯉꯥꯡꯗꯨꯅ ꯂꯩꯔꯤ ꯀꯩꯒꯤꯅꯣ? ꯈꯨꯔꯥꯅꯥꯅ ꯔꯣꯃꯤꯑꯣ ꯑꯃꯗꯤ ꯖꯨꯂꯤꯌꯠꯀꯤ ꯑꯔꯣꯏꯕ ꯋꯥꯔꯤꯗ ꯃꯕꯥꯅꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯁꯦ ꯍꯟꯗꯣꯛꯎ꯫ ꯑꯁꯨꯝꯅ ꯔꯣꯅꯤ ꯑꯃꯗꯤ ꯈꯨꯔꯥꯅꯥ ꯌꯥꯅꯈꯤꯗꯦ꯫ ꯈꯨꯔꯥꯅꯥ ꯔꯥꯘꯕꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯔꯥꯘꯕꯗ ꯔꯣꯅꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯔ ꯇꯝꯂꯝꯃꯤ꯫ ꯔꯥꯘꯕꯅ ꯈꯨꯔꯥꯅꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯗꯤ ꯁꯨꯞꯅꯇꯪꯒꯤ ꯁꯤꯌꯥꯒ ꯂꯨꯍꯣꯡꯒꯅꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯃꯥꯡꯍꯟꯒꯅꯤ꯫ ꯒꯨꯔꯨꯁ꯭ꯋꯥꯃꯤꯅ ꯔꯥꯘꯕꯀꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ, ꯀꯔꯤ ꯍꯥꯏꯕ? ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯗꯣ ꯃꯥꯕꯨ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯕ? ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕ꯭ꯔꯥ? ꯔꯥꯘꯕꯅ, ꯗꯦꯗ, ꯑꯩ ꯁꯤꯌꯥꯕꯨ ꯅꯨꯡꯁꯤ꯫ ꯒꯨꯔꯨꯁ꯭ꯋꯥꯃꯤꯅ, ꯃꯤꯑꯣꯏꯕꯅ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯐꯪꯕ ꯉꯝꯕ ꯌꯥꯏ, ꯃꯤꯁꯤꯡꯕꯨꯁꯨ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯍꯟꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯐꯪꯕ ꯉꯝꯂꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯑꯩꯅ ꯈꯛ ꯌꯥꯕ ꯉꯝꯂꯣꯏ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯒꯨꯔꯨꯁ꯭ꯋꯥꯃꯤ ꯆꯠꯈꯤ꯫ ꯔꯥꯘꯕ ꯑꯃꯗꯤ ꯒꯨꯔꯨꯁ꯭ꯋꯥꯃꯤ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯔꯥꯘꯕꯅ ꯍꯨ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯑꯗꯨ ꯃꯄꯥꯗ ꯄꯤꯖꯔꯝꯃꯤ꯫ ꯒꯨꯔꯨꯁ꯭ꯋꯥꯃꯤꯅ, ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯗꯦꯠ ꯑꯩꯅ ꯂꯦꯞꯀꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯄ ꯇꯥꯏ ꯍꯥꯏꯅ ꯁꯤꯡꯅꯕꯒꯤꯗꯃꯛ ꯃꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯒꯨꯔꯨꯁ꯭ꯋꯥꯃꯤ ꯍꯨꯒꯤ ꯆꯩꯊꯦꯡ ꯐꯪꯕ ꯍꯧꯔꯛꯈꯤ꯫ ꯔꯥꯘꯕ ꯃꯥꯒꯤ ꯗꯦꯠꯅ ꯋꯥꯅ ꯂꯩꯕꯗꯨ ꯃꯥꯗꯤ ꯆꯥꯛ ꯆꯥꯗꯨꯅ ꯍꯔꯥꯎꯅ ꯂꯩꯈꯤ꯫ ꯒꯨꯔꯨꯁ꯭ꯋꯥꯃꯤꯅ ꯏꯁꯤꯡ ꯈꯔ ꯊꯛꯀꯦ ꯈꯟꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯛꯄ ꯑꯗꯨ ꯔꯥꯘꯕꯅ ꯏꯁꯤꯡ ꯊꯛꯍꯟꯈꯤꯗꯦ꯫ ꯒꯨꯔꯨꯁ꯭ꯋꯥꯃꯤ ꯌꯥꯝꯅ ꯋꯥꯅ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯁꯤꯠꯇꯨꯅ ꯆꯠꯈꯤ, ꯑꯗꯨꯕꯨ ꯔꯥꯘꯕꯅ ꯃꯥꯒꯤ ꯍꯨ ꯌꯥꯎꯔꯕ ꯆꯤꯟꯖꯥꯛ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯍꯩꯖꯤꯟꯗꯨꯅ ꯍꯨ ꯆꯦꯜꯍꯟꯗꯨꯅ ꯊꯛꯍꯟꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯒꯨꯔꯨꯁ꯭ꯋꯥꯃꯤ ꯁꯤꯈꯤ꯫ ꯔꯥꯘꯕꯅ ꯃꯥꯒꯤ ꯀꯥꯡꯕꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯥꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯥꯏꯈꯤ꯫ ꯔꯣꯅꯤꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯐꯝ ꯑꯃꯗ ꯂꯩꯔꯤꯉꯩꯗ ꯒꯥꯔꯤꯗ ꯔꯥꯘꯕꯀꯤ ꯃꯤꯑꯣꯏꯁꯤꯡ ꯈꯔ ꯂꯥꯛꯇꯨꯅ ꯔꯣꯅꯤꯗ, ꯔꯣꯅꯤ ꯆꯠꯂꯁꯦ, ꯅꯪ ꯔꯥꯘꯕꯅ ꯂꯧꯔꯨꯆꯣ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯔꯣꯅꯤꯅ ꯍꯔꯥꯎꯅ, ꯔꯥꯘꯕꯅ ꯍꯥꯏꯔꯛꯄꯅꯤꯕ, ꯑꯗꯣ ꯃꯤꯅꯤꯠ 5ꯗꯪ ꯉꯥꯏꯕꯤꯌꯨꯕ, ꯑꯩ ꯑꯉꯥꯡꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯁꯤ ꯆꯥꯕ ꯑꯃꯨꯛꯇ ꯂꯣꯏꯍꯟꯈꯤꯒꯦ꯫ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ, ꯃꯤꯅꯤꯠ 5ꯗꯣ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯔꯒ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯍꯥꯏꯅ ꯁꯛ ꯀꯦꯡꯕ ꯍꯧꯔꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ, ꯚꯣꯂꯤꯕꯣꯜ ꯁꯥꯟꯅꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯥ? ꯔꯣꯅꯤꯅ, ꯃꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯕꯨ ꯑꯗꯨ ꯄꯥꯏꯒꯦ ꯇꯧꯔꯕꯗ ꯔꯣꯅꯤꯅ ꯃꯈꯨꯠ ꯑꯗꯨ ꯉꯥꯛꯊꯣꯛꯈꯤ꯫ ꯔꯣꯅꯤꯅ, ꯑꯉꯥꯡꯗ ꯁꯣꯛꯀꯅꯨ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯊꯧꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯝꯗꯨꯅ ꯁꯨꯕꯨꯕꯨ ꯐꯥꯈꯤ꯫ ꯔꯣꯅꯤ ꯁꯨꯕꯨꯕꯨ ꯀꯧꯗꯨꯅ ꯁꯨꯕꯨꯒꯤ ꯇꯨꯡ ꯏꯟꯅꯔꯛꯈꯤ, ꯑꯗꯨꯒ ꯁꯨꯕꯨꯁꯨ ꯌꯥ ꯍꯥꯏꯗꯨꯅ ꯔꯣꯅꯤꯗ ꯀꯧꯈꯤ꯫ ꯁꯨꯕꯨꯅ ꯌꯥ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯔꯣꯅꯤꯅ ꯁꯨꯕꯨꯒꯤ ꯅꯥꯛꯇ ꯌꯧꯔꯕꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯨꯕꯨꯕꯨ ꯐꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯈꯤ꯫ ꯔꯣꯅꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯤꯐꯠꯇ ꯀꯥꯡꯕꯨ ꯑꯗꯨꯅ ꯅꯪ ꯑꯉꯥꯡꯁꯦ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯔꯥ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯈꯤ꯫ ꯔꯣꯅꯤꯅ, ꯁꯨꯕꯨ, ꯑꯩ ꯂꯥꯛꯂꯦ, ꯀꯞꯀꯅꯨ, ꯑꯉꯥꯡꯗꯣ ꯊꯥꯗꯣꯛꯑꯣ꯫ ꯑꯗꯨꯕꯨ ꯃꯤꯐꯠꯇ ꯀꯥꯡꯕꯨ ꯑꯗꯨꯅ ꯁꯨꯕꯨꯕꯨ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯍꯨꯟꯗꯨꯅ ꯑꯣꯛꯅꯈꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯣꯛꯂꯒ ꯁꯨꯕꯨꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨ ꯒꯥꯔꯤꯗ ꯊꯦꯡꯍꯟꯗꯨꯅ ꯏ ꯇꯥꯍꯟꯈꯤ꯫ ꯔꯣꯅꯤ ꯁꯨꯕꯨꯒꯤ ꯏ ꯇꯥꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ, ꯑꯗꯨꯒ ꯃꯤꯐꯠꯇ ꯀꯥꯡꯕꯨ ꯑꯗꯨ ꯐꯨꯕ ꯍꯧꯔꯛꯈꯤ꯫ ꯁꯨꯕꯨꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯑꯗꯨ ꯔꯣꯅꯤꯅ ꯇꯥꯟꯅꯈꯤ, ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯃꯥꯅ ꯇꯝꯊꯤꯅ ꯐꯨꯈꯤ꯫ ꯃꯤꯑꯣꯏ ꯈꯔꯅ ꯁꯨꯕꯨ ꯐꯥꯈꯤꯕ ꯑꯗꯨ ꯔꯣꯅꯤꯅ ꯀꯟꯅ ꯈꯨꯠ ꯊꯣꯛꯅꯔꯤꯉꯩꯗ ꯀꯗꯣꯝꯗ ꯆꯠꯈꯤꯕꯅꯣ ꯈꯪꯂꯝꯗꯦ꯫ ꯇꯁꯦꯡꯕꯗꯤ ꯁꯨꯕꯨꯕꯨ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯕꯤꯜꯗꯤꯡꯒꯤ ꯔꯨꯞꯇ ꯂꯩꯕꯗꯨ ꯔꯣꯅꯤꯅ ꯎꯔꯝꯗꯦ꯫ ꯁꯨꯕꯨꯅ ꯂꯥꯎꯒꯦ ꯇꯧꯖꯕꯗꯨꯁꯨ ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯂꯥꯎꯕ ꯉꯝꯍꯟꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯁꯨꯕꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯥꯒꯤ ꯈꯣꯡꯅ ꯀꯥꯎꯊꯗꯨꯅ ꯄꯣꯠꯁꯛ ꯑꯗꯨ ꯃꯈꯥꯗ ꯇꯥꯍꯟꯈꯤ꯫ ꯔꯣꯅꯤꯁꯨ ꯈꯪꯂꯛꯈꯤ ꯁꯨꯕꯨꯅ ꯃꯊꯛꯇ ꯂꯩꯕ ꯑꯗꯨ꯫ ꯔꯣꯅꯤꯅ, ꯃꯥꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯕꯨꯕꯨ ꯊꯥꯗꯒꯦ ꯇꯧꯗꯨꯅ ꯀꯔꯦꯝꯅꯔꯤꯉꯩꯗ ꯔꯣꯅꯤ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯅꯨꯡ ꯑꯃꯅ ꯅꯨꯄꯥ ꯑꯗꯨꯗ ꯊꯥꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯕꯨ ꯑꯗꯨ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯊꯥꯗꯔꯛꯈꯤ꯫ ꯇꯥꯔꯛꯂꯤꯕ ꯁꯨꯕꯨꯕꯨ ꯔꯣꯅꯤꯅ ꯑꯣꯛꯈꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯔꯣꯅꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯤꯟꯈꯤ, ꯑꯗꯨꯕꯨ ꯔꯣꯅꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯝꯊꯤꯅ ꯐꯨꯈꯤ꯫
ꯑꯗꯨꯒ ꯁꯨꯕꯨꯕꯨ ꯉꯁꯥꯏ ꯊꯥꯗꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯔꯣꯅꯤꯅ ꯄꯥꯏꯞ ꯑꯃ ꯐꯛꯇꯨꯅ ꯐꯨꯒꯦ ꯇꯧꯔꯕꯗ ꯁꯨꯕꯨꯅ ꯈꯥꯝꯈꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨ ꯆꯦꯟꯈꯤ꯫ ꯔꯣꯅꯤ ꯑꯃꯗꯤ ꯁꯨꯕꯨ ꯗꯨꯀꯥꯟ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯥꯘꯕꯅ ꯂꯥꯛꯇꯨꯅ ꯔꯣꯅꯤꯕꯨ ꯐꯨꯈꯤ꯫ ꯔꯥꯘꯕꯅ ꯔꯣꯅꯤꯕꯨ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯔꯥꯘꯕꯅ ꯍꯥꯏꯈꯤ, "ꯑꯉꯥꯡ ꯃꯆꯥꯒꯨꯝꯂꯕ ꯅꯪꯅ, ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯗꯨꯅꯁꯨ ꯑꯗꯨꯝ ꯂꯩꯒꯗꯕ ꯅꯪꯅ, ngasi phau kana amatana aiga lamba paba ngamdre kanasu lamba paba ngamloi ngasi gi phunaba asina nangi aroiba haibadu oigani haibaga loinana Roni bu Raghab na ngakthi saptuna hat ke taubadagi Roni na khongpak na Raghab ke marai bakta kauram laga mahak oil pump adomda chensin ki ma bu tanarakliba nupa sing aduda thau adu kapsin ki Raghab su changshilakhi bizuna Raghab pu sangdanaba haiki adubu Raghab na yadabadagi changki Roni na kaigino phunarise aduga kaigino angang da phattaba thabak tauriba Raghab na nangna maram oiraga phunaribane nangna siyagi punsida yelakpadagi tauribani Roni na siyagi maramda Raghab na hoi ai mabu nushi Roni na adubu siyanadi aibu nushi Raghab na nupidi sakti leiba mi bu pamane nasa phau kanma ngamdaba nangna mabu karamna kanma ngamdoiba Roni wahai adu tarabada sauraktuna mana pairiba thaugi pam aduna mangonda su chaisinduna Raghab ta haiki ai siyagi damakta siba ngamgani nangsu siba ngamlabadi changna u haiki Raghab na nangdi sirabane haibadi loiraba Roni na kaigino aduktuna aidi haudangai na hairaga maket adu khetki Raghab yamna khana Roni da yengki asumna wakhal asi khanna lakpada Roni Bangkok yokhiba khangnamde Raghab siyana lairiba room aduda laklami Raghab na changlakpa aduda siya yamna sauduna potchai thugairami Raghab na siya ai buki ganu nangidi anauba mafam amadi anauba punsi haibadu oiramni ai madu khangdaba nate Siyana sauna nangna khalliba nupido aidi natte aina tanja chaba hek phangba mikupta aina nangbu hatkani Raghab na adura aina nangbu nushibagi mahe nangse yamna tongan khre hoi ai nangi punsida khara thengna nanga thengna khre maduna ai irani haibadudi langani phare nangi nasa aina nangbu luhongri phauba sokloi Siyana khara sauningna luhongba adusu nanga aina khanbada nang Ramayan paramnani khali maduda adum khangjaramlani aina nangonda luhongbo oithokni haibasi Raghab na waridi matamgi matung ina change tawbane aduga siya mafam ase aigi city ni aduga mafam asida kana amatana nangbu kanba laoi haibasi su khangjilu hairamraga Raghab chatki somdasu Roni gi immigration check tawba loirami Roni taxi ama tongduna laklami taxi driver adu mamit udaba oirami aduga magi helper oiduna leiba khara naha oiba nupa ama su yaurami Roni na lakliba asi Chungking Street tani Roni Chungking Street yaurami maha taxi adudagi kumtharaktuna chatpa hauki adubu tung halaktuna Roni na driver aduda noi paisa khara hena tanma pamra driver aduna pami adubu kamaina tandoiba Roni na pamladi aigi tung ilau haiki asumna driver amadi magi helper adusu Roni gi matung ilakhi Roni fight club amada changlakhi mi phunaraga sen tanba mafam aduda loan kauba nupa amana miyoi amabu tamchina phuduna leirambadu Roni na urami announcer aduna loan champion oire haina lauthokki kanagumbana loan bu challenge tawningba yaubra haina mising aduda lauthokki Roni na mamit tangba driver aduda nangi yauriba seng adu loira thau hairamlaga mahak loan ga funaba thoki driver ga lakminariba nupa aduna Roni na kari hairamlino hangki driver aduna mana phunaba se ngamni aduna sen araiba makhai thau hairambani ado hojik kari tawsi aibno announcer aduna akhoi hojik anoba challenger ama tholakle loan ga panaba haina lauthokhi ama romdana makhoina phunariba adu
Kim kauba nupa amana CCTV gi khuthangdagi yenglami. Driver aduna India masasina loan ga phuna doiba ado magi awangmadi kayano hangki. Lakminari banupa aduna foot manga inchi tarani haiki. Driver aduna loan di kaya wangba lakminari banupa aduna foot taret. Driver aduna adudi foot taret wangba nupa aduda sensing adu thau haiki. Loan amadi Ronnie phuna bagi matam haibidu oirami. Ronnie na loan gi khadangda kauduna loan adu khudak siba haibadu oirami. Ronnie gi matau adu ubada Kim na saubaga loinana Ronnie gi photo ama kaptuna magi phone na thamki. Driver aduna mangki ba sel adu khalluraga yamna mathawai sokpa haibadu oirami. Ronnie shu wakhal nungaitana phamduna leirami. Mana sum yengbada mai chaklaga leiriba adu urami. Maduda Ronnie gi guru swami gi poloi khiba adu ningsinglaki. Bizuna ragapta Ragap Ronnie sisu nangi date ki mai thabasida thakrasiro. Ragapna madu yade aduna tawradi Siana mabu nupa thokpa mi ama oina ukhini. Bizuna ado mangonda karigumba kharadi tawba phaida. Ragapna kaimta khanganuda kanagumba amana mangonda thabak tawgadabagi ngaiduna leirabani. Poloi bagi matam loirabada Ronnie mathawai wana magi guru swami gi poloi pham aduda asumna haiki. Aigi punsida kana amatagi wa yararoi. Aduga achumbagi damak thauna fana thengnagani. Mangau thiramba aigi punsibu nahakna aphaba mi ama ohembirakhibani. Ngasidi aina wasakti nahakna takpiramba mahai khudingmak makha tana chathekigani. Aduga aranba khongthang amatada aigi punsina chatloi. Aina chatladi nahaki malembu mothanba taragani. Ronnie na pizza ge tauramba phi adu paiduna thamoi sokna haiki. Aina guru gi laman amatta singba ngamkhidre. Adubu ai hotnaduna guru gi laman singba ngamnaba hotnagani. Adubu nongmadi malem pummana India da art asigi maramda khanglaknaba. Ronnie na hairiba sing adu subu na su tarami. Tanja aduda police lakpadu subu na urami. Subu Ronnie da police lae haina taklami. Ronnie na kari leirage. Police na Ronnie, you are under arrest. Nangna mi kaya phunaba aduga petrol pump da nangna khudong thiningai oiba mawongda nangna tawkhiba mayamdo aduna nangi naralni haiduna Ronnie bu police na phaki. Ronnie na police ki gari da tongduna lakpada Raghav ki gari su lakpa tanja haibadu oirami. Police amadi Raghav na salam kotna ba adu Ronnie na urabada yamna angakpa phawrami. Ronnie na tung hanna yenglubada Siagi mapa khurana su Raghav ki gari maningda tongba adu Ronnie na urabada hena angakpa phawrami. Numit kharani gi matungda Ronnie amadi Sia mafam amada unarami. Aduga Ronnie na wari pumba lirami. Sia na Ronnie gi wa adu tabada nang mungaurabro Ronnie. Ronnie na Sia aina hairiba sing asi achumbani. Raghav ki plan asida nangi date yawi haibasi. Siana kari kamdawna mana siguma thabak sida yawdiba. Ronnie na nanga aiga kainanaba. Siana karigumba nang aise aigi derina kainaba pamlagadi mana kaigidamakta nangbu beldagi lauthokadawriba. Ronnie na mana tawrido aina nangonda hairiba sing asi thajadanabagi tawribani. Hojikti magi plan adu mai pakle haina aidi lawre. Siana nangdi wakhal yamna pikpa mi oiramle Ronnie. Aidi hana khanglude nangna sumaina apikpa wakhalda leiramgani haibasi. Nang khangdraba male. Machanupi amasi mapa amagi maphamda kari oige haibasi. Ronnie na Sia nang gyan lausimba ngamdraba male. Adubu nongmadi soidana gyan tarakhani. Matam adudadi thengmanba haibado oigidaba male. Aigi guruna takpiramba mahaisingse makha tana honakhige. Aigi training ayuki pung 6 ta loisili. Nangna aibu yengba laklabadi nangna aibu nusi haina khangani natradi. Yana natradi kaidawdiba. Ronnie na kapna haiki. Nushibagi maramda amuk hana wakhal tararoi. Hairamlaga Ronnie chatki.
ꯑꯗꯨꯒ ꯁꯤꯌꯥꯅ ꯔꯣꯅꯤꯕꯨ ꯀꯧꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯁꯤꯌꯥꯅ ꯀꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯃꯥꯒꯤ ꯃꯕꯣꯛꯅ ꯊꯦꯝꯕꯤꯔꯗꯨꯅ ꯍꯥꯏꯈꯤ, "ꯀꯞꯀꯅꯨꯁꯦ, ꯅꯕꯥꯅꯤꯅ ꯂꯥꯟꯅ ꯂꯧꯅꯔꯤꯕꯗꯨ ꯀꯣꯟꯅ ꯅꯪꯒꯤ ꯗꯦꯗꯤꯅ ꯔꯣꯅꯤꯗ ꯐꯖꯅ ꯍꯥꯏꯍꯟꯁꯤ." ꯁꯤꯌꯥꯒꯤ ꯃꯃꯥꯅ, "ꯅꯪꯒꯤ ꯅꯕꯣꯛꯅꯁꯨ ꯍꯥꯏꯔꯦ, ꯀꯩꯝ ꯋꯥꯒꯅꯨꯀꯣ." ꯃꯕꯣꯛꯅ, "ꯑꯩꯅ ꯍꯥꯏꯕꯁꯦ ꯔꯣꯅꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯨ ꯅꯠꯇꯦ, ꯅꯪꯒꯤ ꯗꯦꯗꯤꯁꯨ ꯑꯁꯤꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯅ ꯃꯉꯣꯟꯗ ꯐꯖꯅ ꯆꯝꯊꯣꯛꯍꯟꯁꯤ." ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯁꯤꯌꯥꯒꯤ ꯃꯄꯥ ꯈꯨꯔꯥꯅꯥꯅ ꯂꯣꯠꯅ ꯇꯥꯔꯝꯃꯤ꯫ ꯈꯨꯔꯥꯅꯥꯅ ꯃꯀꯣꯛ ꯑꯗꯨ ꯐꯛꯂꯥꯡꯗ ꯁꯨꯖꯤꯟꯗꯨꯅ ꯏ ꯇꯥꯍꯟꯈꯤ, ꯑꯗꯨꯒ ꯔꯣꯅꯤꯅ ꯐꯨꯔꯛꯄ ꯁꯥꯗꯨꯅ ꯁꯤꯌꯥꯒꯤ ꯃꯃꯥꯡꯗ ꯎꯠꯈꯤ꯫ ꯈꯨꯔꯥꯅꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯥꯈꯠꯅ, "ꯀꯔꯤ ꯇꯧꯔꯒꯦ ꯇꯧꯔꯤꯁꯤꯕꯣ?" ꯈꯨꯔꯥꯅꯥꯅ, "ꯑꯩ ꯀꯩꯁꯨ ꯇꯧꯗꯦ, ꯑꯩ ꯁꯤꯗ꯭ꯔꯤ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯃꯅꯨꯡꯗ ꯂꯩꯔꯨꯆꯣ," ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯥꯎꯈꯤ꯫ ꯈꯨꯔꯥꯅꯥꯅ ꯃꯈꯥ ꯇꯥꯅ, "ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ." ꯈꯨꯔꯥꯅꯥꯒꯤ ꯃꯃꯥꯅ, "ꯅꯪ ꯁꯤꯗꯤꯕꯥ, ꯀꯨꯁꯨꯝ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯂꯁꯤ," ꯍꯥꯏꯔꯒ ꯃꯈꯣꯏ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯁꯤꯌꯥꯗꯤ ꯃꯄꯥꯒ ꯂꯩꯍꯧꯏ꯫ ꯁꯤꯌꯥꯅ, "ꯀꯅꯥꯅ ꯇꯧꯔꯛꯄꯅꯣ ꯗꯦꯗꯤ?" ꯈꯨꯔꯥꯅꯥꯅ, "ꯁꯣꯛꯆꯖꯅꯨꯗ ꯏꯆꯥꯁꯤꯗꯤ." ꯁꯤꯌꯥꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯪꯈꯤ, "ꯀꯅꯥꯅ ꯇꯧꯔꯛꯄꯅꯣ ꯗꯦꯗꯤ?" ꯈꯨꯔꯥꯅꯥꯅ, "ꯔꯣꯅꯤꯅꯅꯤ." ꯁꯤꯌꯥꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ, "ꯔꯣꯅꯤꯅꯅꯤ ꯍꯥꯏꯕ?" ꯈꯨꯔꯥꯅꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ, "ꯑꯩꯗꯤ ꯃꯉꯣꯟꯗ ꯁꯨꯞꯅꯇꯪꯒꯤ ꯅꯪꯅ ꯈꯜꯂꯤꯗꯣ ꯂꯥꯜꯂꯦ. ꯅꯪ ꯂꯥꯛꯂꯒ ꯁꯤꯌꯥꯒ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯍꯥꯏꯕꯇꯪꯅꯤ, ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯨꯔꯛꯈꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯌꯥꯝꯅ ꯇꯣꯟꯅ ꯍꯤꯡꯕ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯎꯁꯤꯠꯇꯕꯅꯤꯗ. ꯑꯗꯨꯒ ꯃꯥꯅ ꯁꯤꯒꯤ ꯈꯨꯗꯣꯞ ꯑꯁꯤꯁꯨ ꯑꯩꯒꯤ ꯃꯥꯏꯗ ꯂꯪꯁꯤꯜꯂꯛꯈꯤ." ꯔꯣꯅꯤꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯍꯧꯏ꯫ ꯔꯥꯘꯕꯇꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯄꯤ, ꯑꯗꯨꯒ ꯔꯣꯅꯤꯗꯤ ꯂꯦꯞꯄꯤꯗꯦ. "ꯁꯦ, ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯏꯆꯥꯁꯤꯗꯤ," ꯍꯥꯏꯔꯒ ꯈꯨꯔꯥꯅꯥꯅ ꯁꯤꯌꯥꯒꯤ ꯂꯥꯏꯕꯛꯇ ꯆꯨꯞꯄꯤꯈꯤ꯫ ꯁꯤꯌꯥ ꯑꯉꯛꯄꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯈꯤ, "ꯈꯟꯗꯕ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ. ꯍꯌꯦꯡ ꯑꯩꯈꯣꯏ ꯁꯤꯇꯤ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯂꯁꯤ." ꯁꯣꯝꯗꯅ ꯔꯣꯅꯤ ꯁꯨꯕꯨꯒ ꯇ꯭ꯔꯦꯟ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯈꯨꯔꯥꯅꯥꯗꯤ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯦ ꯈꯟꯗꯨꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯔꯣꯅꯤ ꯇ꯭ꯔꯦꯟ ꯇꯣꯡꯕꯗ ꯁꯤꯌꯥꯅ ꯄꯤꯔꯝꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯇꯧꯕꯗ ꯂꯧꯊꯣꯛꯄ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯔꯣꯅꯤꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯃꯥꯒ ꯀꯥꯔ ꯊꯧꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯣꯡ ꯊꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯅꯈꯤ꯫ ꯔꯣꯅꯤꯅ, "ꯎꯆꯤꯁꯤꯡ ꯑꯣꯏꯔꯝꯅꯤꯗ." ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ, "ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ?" ꯔꯣꯅꯤꯅ, "ꯎꯆꯤ ꯃꯈꯨꯟꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯁꯤꯡ, ꯊꯣꯡ ꯍꯥꯡꯉꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯥꯟꯅꯍꯟꯁꯤ," ꯍꯥꯏꯔꯝꯂꯒ ꯔꯣꯅꯤ ꯆꯦꯟꯕ ꯍꯧꯈꯤ꯫ ꯀꯤꯝꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯔꯣꯅꯤꯅ ꯆꯦꯜꯂꯤꯕ ꯑꯗꯨꯗ ꯇꯥꯟꯅꯔꯛꯈꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯃꯁꯦ ꯅꯨꯄꯥ ꯁꯨꯈꯤ ꯃꯥꯏꯀꯩ ꯑꯃꯗ ꯆꯦꯜꯂꯛꯈꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯗꯨ ꯀꯤꯝꯒ ꯃꯤꯑꯣꯏ ꯈꯔꯒꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯔꯣꯅꯤꯗꯅ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯇꯥꯟꯅꯈꯤ꯫ ꯔꯣꯅꯤꯅ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯐꯨꯈꯤ꯫ ꯁꯣꯝꯗꯅ ꯀꯤꯝꯅ ꯇꯥꯟꯅꯔꯤꯕ ꯃꯁꯦꯟ ꯃꯕꯥꯏ ꯑꯗꯨ ꯐꯪꯕ ꯉꯝꯂꯝꯃꯤ꯫ ꯁꯨꯀꯤꯒꯤ ꯃꯕꯥꯏ ꯑꯗꯨꯗꯤ ꯃꯃꯤꯠ ꯎꯕ ꯉꯝꯗꯕꯅꯤꯅ ꯀꯤꯝ ꯑꯗꯨ ꯁꯨꯀꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯗꯨꯅ ꯉꯥꯊꯗꯨꯅ, "ꯑꯩꯗꯤ ꯃꯈꯥ ꯇꯥꯅ ꯆꯦꯟꯕ ꯉꯝꯂꯔꯣꯏ," ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯀꯤꯝꯅ ꯈꯨꯕꯥꯛꯅ ꯊꯥꯈꯤ꯫ ꯀꯤꯝꯗꯁꯨ ꯁꯨꯀꯤꯒꯤ ꯃꯕꯥꯏ ꯑꯗꯨꯅ ꯈꯨꯕꯥꯛꯅ ꯊꯥꯔꯝꯂꯒ ꯆꯦꯟꯈꯤ꯫ ꯁꯣꯝꯗꯁꯨ ꯔꯣꯅꯤ ꯑꯗꯨ ꯇꯥꯟꯅꯕ ꯂꯦꯞꯂꯝꯗꯦ꯫ ꯔꯣꯅꯤꯅ ꯋꯥꯜ ꯑꯃꯗ ꯆꯣꯡꯈꯠꯇꯨꯅ ꯂꯥꯟꯊꯣꯛꯈꯤ, ꯑꯗꯨꯒ ꯃꯉꯣꯟꯗ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯍꯟꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯁꯨꯀꯤꯅ ꯂꯝꯕꯤ ꯇꯥꯛꯂ ꯇꯥꯛꯂꯒ ꯆꯦꯜꯂꯝꯕ ꯃꯕꯥꯏ ꯑꯗꯨ ꯀꯤꯝꯒꯤ ꯀꯥꯡꯕꯨꯅ ꯁꯨꯀꯤꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯃꯕꯥꯏꯗ ꯂꯝꯕꯤ ꯇꯥꯛꯄꯗꯨ ꯇꯣꯛꯍꯟꯈꯤ, ꯑꯗꯨꯒ ꯃꯕꯥꯏ ꯑꯗꯨ ꯀꯤꯝꯅ ꯈꯨꯕꯥꯛꯅ ꯊꯥꯗꯨꯅ ꯅꯣꯡꯃꯩ ꯅꯝꯂꯒ ꯍꯪꯈꯤ, "ꯏꯟꯗꯤꯌꯟ ꯐꯥꯏꯇꯔ ꯑꯗꯨ ꯀꯥꯏꯗ ꯂꯩ?" ꯍꯥꯏꯅ꯫ ꯔꯣꯅꯤ ꯃꯈꯣꯏꯒꯤ ꯇꯨꯡꯗꯒꯤ, "ꯑꯩ ꯁꯤꯗ ꯂꯩꯔꯦ," ꯍꯥꯏꯔꯛꯈꯤ꯫ ꯀꯤꯝꯅ ꯅꯣꯡꯃꯩꯅ ꯔꯣꯅꯤꯗ ꯄꯣꯏꯟꯠ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯔꯣꯅꯤꯅ ꯃꯨꯜꯂꯒ ꯕꯤꯖꯨ ꯀꯥꯏꯗ ꯂꯩ ꯍꯪꯈꯤ꯫ ꯀꯤꯝꯅ 24 ꯀꯠ ꯁ꯭ꯀ꯭ꯋꯥꯔꯗ ꯂꯩꯕꯅꯤ ꯍꯥꯏꯈꯤ, ꯑꯗꯨꯒ ꯔꯣꯅꯤꯅ ꯀꯤꯝꯕꯨ ꯀꯤꯟꯅ ꯊꯤꯟꯈꯤ꯫ ꯔꯣꯅꯤ, "ꯁꯤꯌꯥ ꯀꯥꯏꯗ ꯂꯩ?" ꯕꯤꯖꯨꯅ, "ꯔꯣꯅꯤ, ꯅꯪ ꯃꯐꯝꯁꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯇꯁꯦꯡꯅ ꯂꯥꯜꯂꯤꯀꯣ?" ꯔꯣꯅꯤꯅ ꯕꯤꯖꯨꯒꯤ ꯅꯨꯄꯤꯗ ꯒꯟ ꯄꯣꯏꯟꯠ ꯇꯧꯗꯨꯅ ꯍꯪꯈꯤ, "ꯁꯤꯌꯥ ꯀꯥꯏꯗ ꯂꯩ?" ꯕꯤꯖꯨꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ, "ꯑꯩ ꯍꯥꯏꯒꯦ ꯇꯥꯎ, ꯔꯥꯘꯕ ꯌꯥꯝꯅ ꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ. ꯃꯥꯕꯨ ꯎꯅꯕ ꯍꯥꯏꯕꯁꯤꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ. ꯔꯥꯘꯕꯅ ꯎꯅꯅꯤꯡꯗ꯭ꯔꯒꯗꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛꯇ ꯎꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ.
ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯚꯥꯞ ꯇꯥꯕ꯭ꯔꯥ? ꯋꯥꯍꯩ ꯑꯁꯤ ꯔꯣꯅꯤꯅ ꯇꯥꯕꯒ ꯕꯤꯖꯨꯒꯤ ꯅꯨꯄꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯀꯗꯧꯕꯒꯤ ꯃꯑꯣꯡ ꯇꯧꯈꯤ꯫ ꯃꯗꯨꯗ ꯕꯤꯖꯨ, ꯑꯩ ꯍꯥꯏꯒꯦ, ꯑꯩ ꯂꯣꯏꯅ ꯍꯥꯏꯒꯦ꯫ ꯃꯥꯒꯤ ꯕꯤꯜꯗꯤꯡ ꯆꯪꯐꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯛꯇꯨꯅ ꯂꯩꯒꯅꯤ꯫ ꯃꯥꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯃꯦꯇꯜ ꯗꯤꯇꯦꯛꯇꯔ ꯑꯃꯗꯤ ꯑꯦꯛꯁ-ꯔꯦꯁꯨ ꯂꯩꯒꯅꯤ, ꯍꯥꯏꯕꯗꯤ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯌꯦꯇꯨꯝ ꯑꯃꯐꯥꯎ ꯄꯨꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯏꯂꯤꯚꯦꯇꯔ ꯈꯨꯗꯤꯡ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯇꯧꯔꯒ ꯁꯤꯖꯤꯟꯅꯩ꯫ ꯐ꯭ꯂꯣꯔ ꯈꯨꯗꯤꯡ ꯔꯥꯘꯕꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯂꯩꯒꯅꯤ꯫ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯤꯂꯔ, ꯁ꯭ꯋꯣꯔꯗꯁꯃꯦꯟ ꯑꯃꯗꯤ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠ ꯁꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯒꯅꯤ꯫ ꯔꯥꯘꯕꯅ ꯃꯤꯑꯣꯏ ꯀꯌꯥ ꯏꯟꯗꯤꯌꯥꯗꯒꯤ ꯄꯨꯔꯛꯏ ꯑꯗꯨꯒ ꯃꯤꯁꯤꯡꯒ ꯐꯨꯅꯍꯟꯗꯨꯅ ꯁꯦꯟ ꯇꯥꯜꯂꯤ꯫ ꯔꯥꯘꯕꯀꯤ ꯃꯅꯥꯛꯇ ꯆꯪꯕꯗ ꯔꯥꯘꯕ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯌꯣꯡ ꯀꯧꯕ ꯃꯤ ꯍꯥꯠꯅꯕꯒꯤ ꯃꯦꯁꯤꯟ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯥ ꯃꯤ ꯅꯠꯇꯦ, ꯃꯤ ꯃꯥꯟꯕ ꯆꯤꯅꯥꯅ ꯁꯥꯕ ꯃꯦꯁꯤꯟ ꯑꯃꯅꯤ꯫ ꯑꯗꯨꯒ ꯔꯥꯘꯕꯀꯤ ꯂꯩꯐꯝꯗ ꯁꯤꯌꯥ ꯍꯧꯖꯤꯛ ꯐꯥꯗꯨꯅ ꯊꯝꯂꯤ ꯍꯥꯏꯈꯤ꯫ ꯁꯣꯝꯗꯅ ꯔꯥꯘꯕꯅ ꯁꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤ꯫ ꯁꯤꯌꯥ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯘꯕꯅ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯈꯤ, ꯑꯩꯅ ꯋꯥꯁꯛꯂꯤ, ꯑꯩꯅ ꯅꯪꯕꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯅꯪꯒꯤ ꯅꯁꯥ ꯊꯦꯡꯂꯣꯏ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯂꯤꯛꯁꯤꯗꯤ ꯁꯤꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯁꯤꯌꯥꯗ ꯔꯥꯘꯕꯅ ꯌꯥꯝꯅ ꯇꯥꯡꯂꯕ ꯂꯤꯛ ꯑꯗꯨ ꯁꯤꯕꯤꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯤꯌꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯁꯤꯌꯥꯅ ꯔꯥꯘꯕꯄꯨ ꯏꯟꯊꯣꯛꯈꯤ꯫ ꯔꯥꯘꯕꯀꯤ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯁꯤꯌꯥꯕꯨ ꯈꯥꯝꯒꯦ ꯇꯧꯕꯗ ꯁꯤꯌꯥꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯨꯈꯤ ꯑꯗꯨꯒ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯔꯥꯘꯕꯇ ꯑꯩꯕꯨ ꯉꯝꯂꯗꯤ ꯁꯣꯛꯎꯅꯦ ꯍꯥꯏꯔꯤꯉꯩꯗ ꯒꯥꯔꯗ ꯑꯃꯅ ꯁꯤꯌꯥꯒꯤ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯥꯔꯛꯇꯨꯅ ꯁꯤꯌꯥ ꯋꯥꯟꯊꯈꯤ꯫ ꯔꯥꯘꯕꯅ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧ ꯍꯥꯏꯅ ꯃꯥꯒꯤ ꯒꯥꯔꯗ ꯑꯗꯨꯗ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯔꯣꯅꯤꯅ ꯕꯤꯖꯨꯒꯤ ꯅꯨꯄꯤꯗ ꯒꯟ ꯄꯣꯏꯟꯠ ꯇꯧꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯤꯉꯩꯗ ꯔꯥꯘꯕ ꯕꯤꯖꯨꯗ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯔꯣꯅꯤꯅ ꯕꯤꯖꯨꯗ ꯐꯣꯟ ꯄꯥꯏꯌꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯗꯨꯅ ꯐꯣꯟ ꯑꯗꯨ ꯑꯣꯛꯍꯟꯈꯤ꯫ ꯕꯤꯖꯨꯅ ꯐꯣꯟ ꯑꯗꯨ ꯑꯣꯛꯂꯒ ꯔꯥꯘꯕ, ꯑꯩ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯑꯗꯨꯒ ꯔꯣꯅꯤꯗ ꯍꯥꯏꯈꯤ, ꯁꯤꯌꯥꯗꯣ ꯔꯥꯘꯕꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤ ꯍꯥꯏ꯫ ꯔꯣꯅꯤꯅ, ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯅꯣ? ꯕꯤꯖꯨꯅ, ꯃꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯗ ꯔꯥꯘꯕꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯇꯨꯝꯅ ꯍꯥꯠꯈꯤꯅꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯍꯥꯏꯈꯤ꯫ ꯔꯣꯅꯤꯅ, ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯅꯣ? ꯑꯩꯒꯤ ꯃꯇꯝ ꯌꯥꯝꯅ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯔꯣꯅꯤꯅ ꯕꯤꯖꯨꯒꯤ ꯅꯨꯄꯤꯗ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯈꯤ꯫ ꯕꯤꯖꯨꯒꯤ ꯅꯨꯄꯤ ꯑꯁꯤ ꯁꯤꯈꯤ ꯑꯃꯗꯤ ꯁꯤꯈꯤꯗꯦ ꯍꯥꯏꯕꯁꯤ ꯍꯣꯔꯦꯟ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯔꯕ ꯀꯥꯟꯗ ꯃꯌꯥꯝꯅ ꯈꯪꯕꯤꯒꯅꯤ꯫ ꯁꯨꯈꯤ ꯍꯣꯏꯒꯤ ꯀꯥꯔ ꯑꯗꯨꯗ ꯀꯤꯝꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯔꯣꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯔꯣꯅꯤꯅ, ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤꯐꯥꯎ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯌꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯁꯣꯝꯗꯅ ꯀꯤꯝ ꯑꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯣꯟꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯔꯣꯅꯤ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯗꯣꯛꯇꯔ ꯑꯃꯅ ꯆꯠꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯗꯣꯛꯇꯔꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯔꯣꯅꯤꯅ ꯑꯣꯏꯅ ꯁꯦꯠꯂꯒ ꯗꯣꯛꯇꯔ ꯁꯥꯗꯨꯅ ꯁꯤꯌꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯔꯥꯘꯕ ꯌꯥꯝꯅ ꯀꯣꯛ ꯁꯥꯔꯝꯃꯤ꯫ ꯌꯣꯡꯅ ꯀꯤꯝꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯤꯝ ꯃꯥꯒꯤ ꯃꯈꯨꯠ ꯄꯨꯟꯁꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯣꯟ ꯑꯗꯨ ꯑꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯔꯥꯘꯕꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ, ꯌꯣꯡ, ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯌꯣꯡꯅ, ꯁꯔ, ꯀꯤꯝꯗꯣ ꯐꯣꯟ ꯄꯥꯏꯔꯛꯇꯦ꯫ ꯔꯥꯘꯕꯅ, ꯕꯤꯖꯨꯅ ꯀꯥꯏꯗ ꯆꯠꯈ꯭ꯔꯕ? ꯌꯣꯡꯅ, ꯃꯥꯗꯤ ꯂꯝꯕꯤꯗ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯍꯥꯏꯈꯤ꯫ ꯁꯣꯝꯗꯅ ꯔꯣꯅꯤ ꯁꯤꯌꯥꯒꯤ ꯂꯩꯐꯝ ꯊꯤꯕꯗ ꯔꯥꯘꯕꯀꯤ ꯃꯤꯑꯣꯏ ꯈꯔ ꯎꯕꯗꯒꯤ ꯃꯥꯅ ꯈꯪꯈꯤ ꯁꯤꯌꯥ ꯑꯗꯨ ꯑꯗꯨꯋꯥꯏꯗ ꯂꯩꯔꯦ ꯍꯥꯏꯕ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯔꯁ ꯑꯃ ꯍꯤꯗꯥꯛ ꯄꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯔꯣꯅꯤꯅ ꯅꯔꯁ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯤꯌꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯈꯤ꯫ ꯀꯤꯝ ꯐꯣꯟ ꯂꯥꯛꯄ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯑꯣꯛꯂꯝꯃꯤ꯫ ꯌꯣꯡꯅ, ꯀꯤꯝ, ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯔꯒꯦ? ꯀꯤꯝꯅ, ꯑꯩ ꯀꯥꯔꯗ ꯂꯩꯔꯦ, ꯏꯟꯗꯤꯌꯥ ꯃꯆꯥꯗꯨꯅ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯈꯤ꯫ ꯌꯣꯡꯅ, ꯏꯟꯗꯤꯌꯥ ꯃꯆꯥꯗꯨꯅꯅꯤ ꯍꯥꯏꯕ? ꯐꯔꯦ, ꯑꯩꯈꯣꯏ ꯂꯥꯛꯂꯒꯦ, ꯅꯪ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯔꯥꯘꯕꯁꯨ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤ꯫ ꯁꯣꯝꯗꯁꯨ ꯅꯔꯁ ꯑꯗꯨꯅ ꯁꯤꯌꯥꯗ ꯍꯤꯗꯥꯛ ꯄꯤꯕꯗ ꯔꯣꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯀꯔꯤ ꯇꯧꯔꯒꯦ ꯃꯦꯝ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯅꯔꯁ ꯑꯗꯨꯅ ꯔꯣꯅꯤ ꯑꯗꯨ ꯗꯣꯛꯇꯔ ꯅꯠꯇꯦ ꯈꯪꯂꯛꯄꯗꯒꯤ ꯅꯔꯁ ꯑꯗꯨꯅ ꯍꯥꯏꯈꯤ, ꯑꯩ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯧꯒꯅꯤ ꯍꯥꯏꯅ꯫ ꯃꯗꯨꯗ ꯁꯤꯌꯥꯅ ꯅꯔꯁ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯥꯗꯨꯅ ꯋꯥꯟꯊꯍꯟꯈꯤ ꯑꯗꯨꯒ ꯁꯤꯌꯥꯅ ꯅꯔꯁꯀꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯇꯨꯅ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁ ꯁꯥꯗꯨꯅ ꯃꯕꯥꯅꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯌꯣꯡꯁꯨ ꯀꯤꯝꯕꯨ ꯊꯤꯔꯝꯃꯤ꯫ ꯔꯥꯘꯕ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯍꯥꯊꯨ ꯆꯦꯜꯂꯛꯈꯤ ꯑꯗꯨꯒ ꯁꯤꯌꯥ ꯑꯃꯗꯤ ꯔꯣꯅꯤ ꯍꯣꯏ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗ ꯔꯥꯘꯕꯅ ꯆꯤꯡꯅꯗꯨꯅ ꯍꯥꯏꯈꯤ, ꯅꯈꯣꯏ ꯂꯦꯞꯈꯣ꯫
ꯔꯣꯅꯤꯅ ꯑꯗꯨꯝ ꯆꯠꯂꯨ ꯍꯥꯏꯅ ꯁꯤꯌꯥꯗ ꯆꯤꯔꯣꯜ ꯇꯧꯈꯤ꯫ ꯔꯥꯘꯕꯅ ꯒꯟ ꯄꯣꯏꯟꯠ ꯇꯧꯗꯨꯅ ꯍꯥꯏꯈꯤ, ꯂꯦꯞꯄꯨ꯫ ꯔꯣꯅꯤ ꯍꯣꯏ ꯂꯦꯞꯈꯤ꯫ ꯔꯥꯘꯕꯅ ꯅꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯎ ꯑꯗꯨꯒ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯎ ꯍꯥꯏꯅ꯫ ꯔꯣꯅꯤ ꯑꯃꯗꯤ ꯁꯤꯌꯥ ꯃꯥꯛꯁ ꯂꯧꯊꯣꯛꯈꯤ ꯑꯗꯨꯒ ꯔꯥꯘꯕꯅ ꯃꯐꯝ ꯑꯁꯤꯗ ꯐꯥꯎ ꯅꯪꯅ ꯌꯦꯠꯂꯤꯕ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯒꯦꯝ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯅ ꯍꯥꯏꯈꯤ꯫ ꯔꯣꯅꯤꯅ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯦ, ꯑꯩꯒꯤꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯔꯣꯅꯤꯅ ꯁꯤꯌꯥꯗ ꯊꯥꯡ ꯊꯝꯗꯨꯅ ꯔꯥꯘꯕꯇ ꯍꯥꯏꯈꯤ, ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯝꯃꯨ, ꯅꯣꯏꯅ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯂꯦꯡꯕꯗ ꯁꯤꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ ꯈꯪꯉꯨ꯫ ꯔꯥꯘꯕ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗ ꯅꯣꯡꯃꯩ ꯑꯗꯨ ꯊꯝꯍꯟꯈꯤ꯫ ꯔꯣꯅꯤ ꯑꯃꯗꯤ ꯁꯤꯌꯥ ꯏꯂꯤꯚꯦꯇꯔꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤ꯫ ꯔꯥꯘꯕ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯊꯧꯔꯤ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯆꯣꯡꯊꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯊꯤꯔꯛꯈꯤ꯫ ꯔꯥꯘꯕꯅꯏꯂꯤꯚꯦꯇꯔꯗ ꯆꯦꯛ ꯇꯧꯔꯨꯕꯗ ꯃꯈꯣꯏꯒꯤ ꯗꯣꯛꯇꯔꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯈꯛꯇ ꯂꯩꯔꯝꯈꯤ꯫ ꯌꯣꯡꯅꯁꯨ ꯔꯣꯅꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯣꯅꯤꯒ ꯁꯤꯌꯥꯒ ꯂꯥꯛꯈꯤ꯫ ꯌꯣꯡꯅꯁꯨ ꯃꯈꯣꯏꯕꯨ ꯇꯥꯟꯅꯈꯤ꯫ ꯔꯣꯅꯤ ꯑꯃꯗꯤ ꯁꯤꯌꯥ ꯑꯗꯨ ꯁꯨꯈꯤ ꯍꯣꯏꯒꯤ ꯇꯦꯛꯁꯤ ꯑꯗꯨꯗ ꯇꯣꯡꯈꯤ꯫ ꯌꯣꯡꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯅꯣꯡꯃꯩ ꯍꯟꯅ ꯍꯟꯅ ꯀꯥꯞꯈꯤ ꯑꯗꯨꯕꯨ ꯌꯣꯡ ꯑꯃꯗꯤ ꯔꯥꯘꯕꯅ ꯊꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯌꯣꯡꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯇꯥꯗꯕꯤꯗ ꯍꯟꯅ ꯍꯟꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯀꯤꯝꯗ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯀꯤꯝ ꯁꯤꯈꯤ꯫ ꯀꯤꯝꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯣꯡꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯔꯥꯘꯕ ꯁꯤꯌꯥꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯁꯨꯈꯤꯅ ꯁꯤꯟꯗꯨꯅ ꯁꯤꯌꯥꯒ ꯔꯣꯅꯤꯒ ꯏꯟꯗꯤꯌꯥꯗ ꯖꯍꯥꯖꯇ ꯍꯟꯅꯕ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯁꯤꯌꯥꯅꯁꯨ ꯔꯥꯘꯕꯅ ꯁꯤꯕꯤꯈꯤꯕ ꯑꯇꯥꯡꯕ ꯂꯤꯛ ꯑꯗꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯄꯤꯗꯨꯅ ꯃꯥꯅ ꯃꯌꯨꯝ ꯆꯠꯄꯗ ꯃꯇꯦꯡ ꯑꯣꯏꯅꯧ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯖꯍꯥꯖꯇ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯂꯥꯛꯄ ꯍꯧꯈꯤ꯫ ꯁꯤꯌꯥ ꯑꯃꯗꯤ ꯔꯣꯅꯤ ꯖꯍꯥꯖ ꯑꯗꯨꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯈꯤꯗꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯔꯣꯅꯤꯅ ꯍꯥꯏꯈꯤ, ꯍꯌꯦꯡꯗꯒꯤ ꯅꯪ ꯃꯅꯤꯡꯇꯝꯕ ꯆꯤꯛꯂꯥ ꯑꯃꯒꯨꯝꯅ ꯑꯣꯏꯔꯅꯤ꯫ ꯁꯤꯌꯥꯅ ꯑꯩꯗꯤ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯔꯣꯅꯤꯅ ꯑꯩꯁꯨ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦꯗ, ꯑꯗꯨꯕꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯁꯤꯌꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯂꯥꯜꯂꯤꯕ? ꯔꯣꯅꯤꯅ ꯑꯩꯅ ꯅꯪꯒꯤ ꯃꯥꯡꯗ ꯑꯩꯒꯤ ꯁꯛꯁꯦ ꯎꯠꯂꯨꯕꯒꯤ꯫ ꯁꯤꯌꯥꯅ ꯑꯩꯅ ꯅꯪꯕꯨ ꯂꯥꯛꯅꯕ ꯍꯥꯏꯅ ꯏꯟꯚꯤꯇꯦꯁꯟ ꯄꯤꯈꯤꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯊꯦꯡꯛꯁ꯫ ꯔꯣꯅꯤꯅ ꯀꯔꯤꯒꯤ ꯊꯦꯡꯛꯁ? ꯑꯩꯅ ꯂꯥꯛꯈꯤꯕꯗꯤ ꯅꯪ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯂꯥꯛꯄ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯄꯩꯁꯥ ꯄꯤꯕꯒꯤ ꯇꯧꯈꯤꯕꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯤꯌꯥ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯒ ꯔꯣꯅꯤꯗ ꯍꯥꯏꯈꯤ, ꯅꯪꯅ ꯐꯪꯉꯤꯕ ꯁꯦꯟꯐꯝ ꯑꯗꯨꯅ ꯅꯪ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ, ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ, ꯑꯩ ꯅꯪꯕꯨ ꯃꯊꯧ ꯇꯥꯗꯦ, ꯑꯩ ꯏꯁꯥ ꯏꯊꯟꯇ ꯉꯥꯛꯊꯣꯛꯆꯕ ꯉꯝꯒꯅꯤ꯫ ꯔꯣꯅꯤꯅ ꯑꯩꯁꯨ ꯈꯪꯉꯤ, ꯅꯪ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ꯫ ꯍꯥꯏꯔꯝꯂꯒ ꯔꯣꯅꯤ ꯆꯠꯄ ꯍꯧꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯇꯥꯔꯛꯈꯤ꯫ ꯔꯣꯅꯤꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯁꯤꯌꯥꯒꯤ ꯃꯁꯥꯗ ꯀꯨꯞꯄꯤꯈꯤ꯫ ꯁꯤꯌꯥꯅꯁꯨ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯔꯣꯅꯤꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯤꯌꯥ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯈꯨꯔꯥꯅꯥꯅ ꯁꯤꯌꯥꯗ ꯔꯣꯅꯤꯅ ꯂꯪꯊꯣꯔꯛꯏ ꯍꯥꯏꯈꯤꯕꯗꯨ ꯍꯥꯏꯖꯤꯟꯕꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯂꯛꯈꯤ꯫ ꯔꯣꯅꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯠꯄ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯁꯤꯌꯥꯅ ꯔꯣꯅꯤꯕꯨ ꯀꯧꯗꯨꯅ ꯃꯥꯅ ꯂꯥꯟꯅ ꯈꯜꯂꯨꯕ ꯀꯌꯥ ꯑꯗꯨ ꯔꯣꯅꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯅꯤꯅꯁꯨ ꯁꯤꯌꯥꯒꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯀꯌꯥ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯌꯥꯅ ꯔꯣꯅꯤꯕꯨ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯔꯥꯘꯕꯀꯤ ꯀꯥꯡꯕꯨ ꯑꯗꯨ ꯂꯥꯛꯇꯨꯅ ꯔꯣꯅꯤꯕꯨ ꯇꯝꯊꯤꯅ ꯐꯨꯈꯤ꯫ ꯔꯥꯘꯕꯅ ꯔꯣꯅꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯈꯤ, ꯅꯪꯗꯤ ꯑꯩꯈꯣꯏ ꯑꯦꯀꯥꯗꯃꯤꯗ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯏꯗꯨꯅ ꯂꯩꯍꯧꯕꯅꯤ, ꯅꯪ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯆꯦꯝꯄꯤꯌꯟꯒ ꯁ꯭ꯇꯨꯗꯦꯟꯠꯒ ꯈꯦꯠꯅꯕꯁꯦ꯫ ꯔꯥꯘꯕꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ, ꯑꯩꯈꯣꯏꯒꯤ ꯔꯥꯃꯥꯌꯟꯁꯤꯗꯤ ꯔꯥꯝꯕꯨ ꯁꯤꯕ ꯇꯥꯕꯅꯤꯅꯦ, ꯕꯤꯖꯨ ꯔꯣꯅꯤꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯍꯥꯏꯈꯤ꯫ ꯕꯤꯖꯨ ꯑꯃꯗꯤ ꯌꯣꯡꯅ ꯔꯣꯅꯤꯕꯨ ꯇꯝꯊꯤꯅ ꯐꯨꯈꯤ꯫ ꯌꯣꯡꯅ ꯔꯣꯅꯤꯕꯨ ꯍꯥꯠꯀꯦ ꯇꯧꯔꯕꯗ ꯕꯤꯖꯨꯅ ꯈꯥꯝꯂꯒ ꯑꯩ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯁꯥꯏꯟ ꯇꯧꯈꯤ, ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯅꯪꯅ ꯇꯧꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯍꯥꯏꯔꯒ ꯔꯣꯅꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ꯫ ꯔꯣꯅꯤ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤ ꯑꯗꯨꯒ ꯁꯤꯌꯥꯅ ꯌꯥꯝꯅ ꯋꯥꯅ ꯀꯞꯈꯤ꯫ ꯁꯤꯌꯥ ꯂꯩꯃꯥꯏꯗ ꯂꯦꯛꯊꯈꯤ, ꯑꯗꯨꯕꯨ ꯔꯥꯘꯕꯅ ꯁꯤꯌꯥꯕꯨ ꯉꯛꯁꯝ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯔꯗ ꯍꯥꯞꯇꯨꯅ ꯃꯥꯒꯤ ꯂꯩꯐꯝꯗ ꯄꯨꯔꯛꯈꯤ꯫ ꯔꯥꯘꯕꯅ ꯁꯤꯌꯥꯗ, ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯔꯣꯅꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯈ꯭ꯔꯦ,
ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯐꯖꯕ꯭ꯔꯥ? ꯄꯨꯝꯅꯃꯛꯇꯨ ꯀꯥꯎꯔꯁꯤ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯁꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯅꯁꯥꯅ ꯌꯥꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯏ ꯍꯥꯏꯌꯨ, ꯑꯩ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯒꯦ꯫ ꯔꯥꯘꯕꯅ ꯂꯥꯎꯈꯠꯂꯛꯇꯨꯅ, ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯍꯟꯒꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯅꯣꯡ ꯇꯥꯔꯛꯈꯤ꯫ ꯁꯤꯌꯥꯅ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯈꯤ, ꯑꯩꯅ ꯃꯥꯕꯨ ꯎꯅꯕ ꯆꯠꯂꯣꯏ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯔꯥꯘꯕꯅ ꯀꯔꯦꯝꯅꯕꯒꯤ ꯋꯥꯉꯥꯡꯗ, ꯀꯩ ꯍꯥꯏꯕ? ꯃꯥꯕꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕ? ꯀꯔꯝꯕ ꯃꯇꯝꯗ? ꯍꯥꯏꯗꯨꯅ ꯅꯣꯛꯈꯤ꯫ ꯁꯣꯝꯗꯅ ꯔꯣꯅꯤ ꯂꯥꯛꯇꯨꯅ ꯔꯥꯘꯕꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒꯥꯔꯗꯁꯤꯡ ꯑꯗꯨ ꯃꯥꯅ ꯐꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯀꯥꯔꯛꯈꯤ꯫ ꯃꯥꯅ ꯃꯤꯑꯣꯏ ꯀꯌꯥ ꯐꯨꯔꯕ ꯇꯨꯡꯗ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯅꯤꯅ ꯃꯁꯥꯖ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯊꯦꯡꯅꯈꯤ, ꯑꯗꯨꯒ ꯃꯈꯣꯡ ꯊꯨꯗꯦꯛꯇꯨꯅ ꯃꯥꯕꯨꯁꯨ ꯐꯨꯈꯤ꯫ ꯃꯥꯒꯤ ꯔꯨꯝꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯔꯣꯅꯤꯅ ꯐꯨꯈꯤ꯫ ꯔꯣꯅꯤ ꯃꯈꯣꯏꯒ ꯁꯨꯝ ꯐꯨꯅꯔꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯆꯦꯟꯗꯨꯅ ꯑꯦꯂꯥꯔꯝꯒꯤ ꯁ꯭ꯋꯤꯆ ꯑꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯈꯣꯡꯍꯟꯈꯤ꯫ ꯔꯥꯘꯕꯅꯁꯨ ꯔꯣꯅꯤꯕꯨ CCTVꯗ ꯎꯈꯤ꯫ ꯔꯥꯘꯕꯅ, ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯕꯤꯖꯨ? ꯕꯤꯖꯨꯅ, ꯔꯥꯘꯕ, ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯥꯅ ꯀꯟꯈꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯁꯤꯗꯅꯕ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨꯗ ꯇ꯭ꯔꯤꯛ ꯇꯧꯗꯨꯅ ꯃꯥꯕꯨ ꯀꯟꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯔꯥꯘꯕꯅ ꯋꯥ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯕꯤꯖꯨꯒꯤ ꯈꯧꯔꯤ ꯑꯗꯨ ꯂꯦꯟꯗꯨꯅ ꯕꯤꯖꯨꯕꯨ ꯍꯥꯠꯈꯤ꯫ ꯔꯥꯘꯕꯅ ꯃꯥꯒꯤ ꯕꯤꯜꯗꯤꯡꯒꯤ ꯃꯥꯏꯛꯇ ꯂꯥꯎꯊꯣꯛꯈꯤ, ꯑꯩꯈꯣꯏꯒꯤ ꯕꯤꯜꯗꯤꯡꯗ ꯃꯤꯇꯣꯞ ꯑꯃ ꯆꯪꯉꯤ, ꯀꯅꯥꯒꯨꯝꯕꯅ ꯍꯦꯛ ꯊꯦꯡꯅꯔꯕꯗꯤ ꯍꯥꯠꯂꯨ, ꯑꯗꯨꯒ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯤꯁꯛ ꯑꯗꯨꯗ ꯑꯩꯅ ꯃꯅꯥ ꯄꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤ, ꯔꯣꯅꯤ, ꯋꯦꯜꯀꯝ, ꯑꯩꯈꯣꯏ ꯈꯔ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯈꯤ꯫ ꯔꯣꯅꯤꯕꯨ ꯍꯥꯠꯀꯦ ꯇꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯥꯅ ꯍꯥꯠꯈꯤ꯫ ꯊꯥꯡ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯊꯦꯡꯅꯈꯤ, ꯑꯗꯨꯕꯨ ꯃꯥꯅ ꯑꯣꯏꯅ ꯍꯥꯠꯈꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯘꯕ ꯌꯥꯝꯅ ꯁꯥꯎꯈꯤ, ꯑꯗꯨꯒ ꯁꯤꯌꯥꯅ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ ꯍꯦꯟꯅ ꯑꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯔꯥꯘꯕꯅ ꯌꯣꯡꯇ, ꯌꯣꯡ, ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯂꯣ ꯍꯥꯏꯈꯤ꯫ ꯁꯤꯌꯥꯁꯨ ꯃꯤꯑꯣꯏ ꯈꯔꯒ ꯊꯦꯡꯅꯈꯤ, ꯑꯗꯨꯕꯨ ꯁꯤꯌꯥꯅ ꯃꯈꯣꯏꯕꯨ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯐꯨꯈꯤ꯫ ꯁꯣꯝꯗꯅ ꯌꯣꯡ ꯑꯃꯗꯤ ꯔꯣꯅꯤ ꯊꯦꯡꯅꯈꯤ꯫ ꯔꯣꯅꯤꯅ ꯌꯣꯡ ꯑꯗꯨ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯇꯨꯅ ꯍꯥꯠꯈꯤ꯫ ꯁꯤꯌꯥ ꯑꯃꯗꯤ ꯔꯣꯅꯤ ꯊꯦꯡꯅꯈꯤ꯫ ꯁꯤꯌꯥꯅ ꯔꯣꯅꯤꯕꯨ ꯀꯣꯟꯈꯤ꯫ ꯔꯣꯅꯤꯅ, ꯔꯥꯘꯕ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯔꯛꯇꯗꯤ ꯁꯣꯏꯗꯅ ꯑꯃꯗꯤ ꯁꯤꯒꯅꯤ, ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯔꯥꯘꯕ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯘꯕꯅ, ꯊꯥ ꯈꯔꯈꯛ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯆꯦꯝꯄꯤꯌꯟ ꯂꯧꯕꯗꯤ ꯌꯥꯔꯣꯏ, ꯃꯇꯝ ꯀꯌꯥ, ꯆꯍꯤ ꯀꯌꯥ ꯆꯪꯒꯅꯤ꯫ ꯔꯣꯅꯤꯅ, ꯁꯒꯣꯜꯒ ꯒꯙꯥꯒꯁꯨ ꯈꯦꯠꯅꯕ ꯂꯩꯒꯅꯤ꯫ ꯔꯥꯘꯕ ꯁꯥꯎꯅꯤꯡꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯔꯣꯅꯤꯗ ꯈꯨꯠ ꯊꯥꯕ ꯍꯧꯈꯤ꯫ ꯁꯤꯌꯥꯅ ꯔꯥꯘꯕꯇ ꯈꯨꯠ ꯊꯥꯒꯦ ꯇꯧꯕꯗ ꯔꯥꯘꯕꯅ ꯁꯤꯌꯥꯗ ꯈꯨꯠ ꯊꯥꯕꯗꯒꯤ ꯁꯤꯌꯥ ꯑꯗꯨ ꯋꯥꯟꯊꯗꯨꯅ ꯂꯩꯈꯤ꯫ ꯔꯣꯅꯤ ꯑꯃꯗꯤ ꯔꯥꯘꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯔꯥꯘꯕꯅ ꯐꯨꯕꯗꯒꯤ ꯔꯣꯅꯤ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯥꯘꯕꯅ ꯍꯥꯏꯈꯤ, ꯁꯤꯌꯥꯒꯤꯗꯃꯛꯇ ꯑꯩꯅ ꯑꯩꯒꯤ ꯏꯄꯥ ꯐꯥꯎ ꯑꯩꯅ ꯍꯥꯠꯈꯤ, ꯑꯗꯨꯒ ꯅꯪ ꯍꯥꯠꯄꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯃꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯔꯣꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ, ꯒꯨꯔꯨꯁ꯭ꯋꯥꯃꯤ ꯑꯗꯨ ꯔꯥꯘꯕꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ꯫ ꯔꯣꯅꯤ ꯍꯧꯒꯠꯂꯛꯇꯨꯅ, ꯒꯨꯔꯨ ꯉꯁꯤꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯪ ꯃꯥꯒꯤ ꯏ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯦꯂꯦꯟꯠꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯤꯡꯂꯤꯗ ꯌꯥꯎꯔꯤ꯫ ꯔꯥꯘꯕꯅ ꯀꯔꯦꯝꯅꯗꯨꯅ, ꯑꯁꯦꯡꯕꯒꯤ? ꯑꯗꯨꯅꯔꯥ ꯅꯪꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ, ꯑꯗꯨꯒ ꯑꯩꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯁꯦ? ꯑꯁꯨꯝꯅ ꯔꯣꯅꯤꯅ ꯒꯨꯔꯨꯁ꯭ꯋꯥꯃꯤꯒꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯅ ꯔꯥꯘꯕꯄꯨ ꯇꯝꯊꯤꯅ ꯐꯨꯈꯤ, ꯑꯗꯨꯒ ꯔꯥꯘꯕꯀꯤ ꯁꯔꯨ ꯀꯌꯥ ꯊꯨꯗꯦꯛꯇꯨꯅ ꯍꯥꯠꯈꯤ꯫ ꯔꯣꯅꯤ ꯃꯥꯒꯤ ꯒꯨꯔꯨꯕꯨ ꯅꯤꯡꯁꯤꯡꯖꯔꯝꯃꯤ, ꯑꯗꯨꯒ ꯔꯣꯅꯤꯅ ꯆꯦꯝꯄꯤꯌꯟ ꯑꯣꯏꯗꯨꯅ ꯒꯨꯔꯨꯁ꯭ꯋꯥꯃꯤꯒꯤ ꯑꯦꯀꯥꯗꯃꯤ ꯑꯗꯨꯗ ꯃꯦꯟ ꯑꯣꯏꯅ ꯁꯦꯟꯅꯈꯤ, ꯑꯗꯨꯒ ꯁꯤꯌꯥ ꯑꯃꯗꯤ ꯔꯣꯅꯤ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯊꯨꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ, ꯑꯗꯨꯒ ꯃꯊꯪꯗ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫